Así está que lo puedo para un montón. Ado yani aruto ubenete pamalo si recording to mani si mai now bigi wada singnam hangoi chonghalak padagi langi han puruk padagi sumaina pamalo masado phambangam da angang si maphai tar na bom tu na leire huji mase mari leina bo authority ni yenghen biu han su satra phubagi record leidana angang class parikha thadingai da angang phubagi record leidana yamno moina tawbadagi akoina yabidna thangebani sigumba record singje sigi school sida yam toin thwe angang ju si mokhong si yadre ngasai maphai si tar na maton da lep ngamdre amta thangkal hoglol si angang je adi Lakshmi kauba ni kari subject tai social science takpa Lakshmi kauba moida medam ama yaw mane kaw bugi mamong ni hai kaw bugi mamong ni hai adu duna punishment pi badagi am thina soktana ngang ji huji hogotna sapangam de masal pel adi maphai kai dana siumba pibam da leire mari leina bo authority sing yang biyo aduga imai naw bi had by school je masi yamna matik sa da ba matung exaloka piu aduga sigumba school je si